Nuangibro, mahut kami taurido. Mayam ngasisu nga jaibanen tauri. Chummi. Nga jaibanen ngasisu tauri nga ngasai pharubudu. Adu khara pharena yairi. Chalo ngoy ko. Sida leire. Maikhu khar he. Mayam chai sing charbo maikhu leimum dre. Amtham du. Se sumai nam pai. Jadre. Maikhu mayam sina. Mai mut le. Mai mut khre. Asi sumai tawra yaran ro. Yani adum thamo to men. Lang bar jeng. Lang. Nga phadanu. Chak charabu. Chara. Nangdi chak charabu. Thank you like am pirak pagi. Nói cái này thôi mà ra. Nang din hala ka niya lakti. Udah deh, ngado sana. Oh. Noin pai to ta. Nah, hubung darah lah. Yang kau kami memang kerah, kami kerah. Lai harau bos tau nara. Masih humni warman. Ay ki video ini berarti kan mana tu tu. Liang nu? Am thing. Tara đi. Ngamu yaw nga hito. Ngamu yaw ngamu. Amma duna kari. Ukabi. Mabe manatra. Ukabi ni. Hari patum ning dribra. Laun. Budla ya nami mayam kinaran. Hei bapak ini li. Nanti. Gaya. Atwai. Lần cái này nó sẽ nằm tàu kiểu. Có mềm gì nó phong. Wah, ne matu si beri pang. Ewan apa ini? Macam star. Hai mayam ko. Ay pala cái phone tầm. Ata hai ko dan. Kalam kai thi. Itu kau usum lah ada ni. Jika itu nanti. Ada apa kau? Kau apa kau? Kau. Hai mayam kayo. Hai. Tata me ngopi re. Yai biri hai. Kapi na chanam pi. Untuk komo. Ola tot kare sem. Orang kapal kali itu tidak ada. Ini dulu kari. Terasa lebih kepenjara.
ꯍꯌꯦꯡꯒꯤꯁꯤ ꯎꯛꯁꯤꯡꯁꯦ ꯐꯗꯤꯒꯣꯝꯗ ꯆꯥꯏꯅꯕ ꯍꯌꯦꯡꯗꯤ ꯐꯗꯤꯒꯣꯝꯒꯤ ꯐꯤ ꯂꯧꯊꯣꯛꯑꯁꯦ ꯐꯤ ꯂꯧꯊꯣꯛꯑꯒꯅꯦ ꯃꯥꯏ ꯀꯥꯡꯈꯟꯗꯣ ꯁꯛꯒꯥꯏꯔꯒꯅꯦ ꯃꯇꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯟꯕ ꯌꯥꯏ ꯑꯗꯣ ꯌꯥꯝ ꯋꯥꯡꯗ꯭ꯔꯁꯨꯀꯣ ꯌꯦꯟ ꯆꯪꯕ ꯉꯝꯗꯅꯕ ꯃꯣꯏ ꯊꯥꯅꯤ ꯃꯌꯥ ꯗꯛꯂꯥꯎ ꯊꯥꯡ ꯑꯩ ꯈꯨꯠ ꯁꯥꯗ꯭ꯔꯥ ꯃꯌꯥꯝ ꯏꯪꯉꯁꯨ ꯏꯊꯦꯝ ꯏꯪꯗꯦ ꯑꯔꯤꯐ ꯅꯪ ꯏꯪꯉꯕ ꯈꯨꯗꯥꯡ ꯁꯥꯡꯉꯤ ꯈꯨꯗꯥꯡꯗꯤ ꯍꯥꯏꯔꯒ ꯀꯟꯅ ꯄꯥꯏꯌꯨ ꯍꯦꯟꯅ ꯁꯥꯡꯉꯦ ꯈꯨꯗꯥꯡꯗ ꯀꯌꯥꯅꯣ ꯕ꯭ꯔ ꯆꯠꯂꯦ 24 ꯀꯩꯅꯣ ꯑꯗꯨꯗꯤ ꯂꯦꯡꯕꯒꯤꯅꯤꯗꯅ ꯑꯝꯇ ꯐꯣꯟꯗꯨꯗ ꯌꯦꯡꯉ ꯅꯣꯛꯁꯜꯂꯨꯗꯅ ꯑꯩ ꯄꯥꯏꯔꯨꯅ ꯁꯥꯅꯤ ꯃꯩꯅꯦ ꯑꯗꯣ ꯃꯩ ꯃꯅꯤꯡ ꯊꯥꯔ ꯍꯟꯗꯣꯡꯒꯤ ꯃꯃꯤꯠ ꯂꯪꯈꯠꯂꯤꯁꯦ ꯀꯩ ꯚꯤꯗꯤꯑꯣꯗ ꯇꯧꯔꯤꯁꯦ ꯍꯧꯗꯣꯡꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯆꯥꯅꯩ ꯆꯨꯝꯃꯦꯅ ꯀꯩ ꯑꯆꯧꯕꯗ ꯆꯦꯜꯂꯤ ꯃꯣꯏ ꯎꯕꯗ ꯍꯟꯗꯣꯡꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯅꯦ ꯗ꯭ꯔꯦꯠ ꯂꯪꯉꯦ ꯇꯧꯈ꯭ꯔꯦ ꯍꯥꯏꯁꯦ ꯑꯁ ꯐꯖꯗꯣꯏꯅꯤ ꯃꯃꯥ ꯉꯥꯃꯨꯁꯤ ꯆꯥꯔꯅꯤ ꯀꯔꯤ ꯆꯪꯉꯁꯤꯔꯥ 7 ꯀꯔꯝꯕ ꯂꯩꯔꯗꯤ ꯂꯥꯛꯀꯅꯤ ꯌꯥꯝ ꯂꯥꯛꯀꯅꯤ ꯃꯤ ꯄꯨꯡ 2 3 ꯉꯟꯇꯥ 1 2 ꯍꯌꯦꯡꯗꯤ ꯐꯖꯅ ꯇꯧꯔꯁꯤ ꯅꯣꯡ ꯃꯊꯪꯒꯤ ꯅꯠꯇ꯭ꯔꯥ ꯍꯌꯦꯡ ꯍꯤꯡꯒꯣꯜ ꯁꯨꯕꯤ ꯆꯪꯉ ꯇꯧꯕ ꯌꯥꯏ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯅꯝꯃꯝꯃꯗꯤꯀꯣ ꯑꯇꯩꯁꯨ ꯅꯝꯕ ꯌꯥꯏ ꯄꯣꯠ ꯆꯩ ꯊꯥꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯑꯗꯨ ꯀꯥꯟꯗꯗꯤ ꯅꯝꯗꯤ ꯏꯁꯩ ꯊꯥ ꯂꯩ ꯃꯈꯥꯗ ꯃꯝꯃꯕ ꯌꯦꯡꯉꯣ ꯃꯝꯕ꯭ꯔꯣ ꯁꯤ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯌꯦꯡꯕꯤꯌꯨ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯗꯅ ꯊꯕꯛꯕꯨ ꯇꯧꯕ ꯌꯥꯗꯦ ꯍꯩ ꯇꯨꯈꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯋꯤ ꯃꯨꯛꯅꯕ ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯁꯤ ꯈꯨꯖꯤꯗꯤ ꯃꯅꯤꯡꯕꯨ ꯆꯤꯡꯕ ꯌꯥꯏ ꯁꯥꯏꯠꯅ ꯀꯩꯗꯧꯔꯤꯕ ꯊꯥꯎ ꯃꯣꯏꯁꯤꯗꯤ ꯃꯤꯁꯤꯡꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯎꯗꯦ ꯑꯩꯒꯤ ꯎꯏꯌꯦ ꯑꯗꯨ ꯑꯣꯐ ꯇꯧꯒꯗꯝꯅꯤ ꯑꯣꯐ ꯇꯧꯒꯦ ꯍꯌꯦꯡ ꯑꯣꯐ ꯇꯧꯒꯦ ꯑꯩ ꯍꯌꯦꯡ ꯁꯤꯡ ꯂꯧꯕ ꯆꯠꯂꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯃꯨꯛ ꯎꯗ꯭ꯔꯤ ꯎꯗꯕ꯭ꯔꯥ ꯉꯥꯗꯨꯁꯨ ꯈꯔ ꯅꯝꯃꯨ ꯀꯪꯕꯨꯗꯤ ꯍꯧꯔꯛꯑꯦ ꯉꯥꯃꯨꯁꯤꯗꯤꯀꯣ ꯃꯩꯗ ꯈꯔ ꯀꯥꯕꯛ ꯌꯥꯏꯊꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯏꯔꯣꯝꯕꯒꯨꯝꯕ ꯃꯣꯔꯣꯛꯒꯨꯝꯕ ꯃꯦꯠꯄ ꯍꯥꯞꯄ
ꯄꯣꯠꯇ ꯂꯥꯛꯏꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯨ ꯅꯍꯥꯟꯒꯤꯗꯨ ꯑꯍꯥꯟꯕ ꯌꯥꯏꯕꯒꯤꯗꯨꯔꯣ ꯁꯣꯠꯇ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯥꯗꯕ꯭ꯔꯥ ꯕꯕꯥ ꯅꯠꯇ꯭ꯔꯒ ꯕꯤꯁꯀꯨꯠꯇꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10:04 ꯆꯠꯂꯦ ꯌꯥꯔꯦ ꯍꯧꯒꯠꯄ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯤ ꯉꯥ ꯈꯔꯗꯤ ꯌꯥꯝꯃꯦ ꯅꯠꯇ꯭ꯔꯣ ꯀꯔꯝ ꯌꯦꯡꯉꯣ ꯁꯤ ꯖꯒꯥꯗꯨ ꯃꯣꯠꯂꯕ ꯇꯧ ꯇꯧꯅꯨ ꯉꯁꯤ ꯂꯣꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯃꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯀꯩ ꯃꯅꯤꯡ ꯀꯩꯀꯥꯁꯤꯗꯤ ꯎ ꯍꯧꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯃꯣꯠꯀꯅꯤ ꯀꯔꯝꯕ ꯃꯅꯤꯡꯁꯤꯡꯁꯤꯗꯕ ꯑꯩꯅ ꯁꯦꯡꯉꯛꯄꯗ ꯌꯣ ꯂꯣꯏꯅ ꯁꯦꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤꯁꯨ ꯀꯆꯔꯥ ꯃꯌꯥꯝ ꯁꯦꯡꯒꯗꯕꯅꯤ ꯑꯩꯅꯁꯨ ꯈꯔꯕꯨꯗꯤ ꯁꯦꯡꯉꯝꯃꯕꯅꯦ ꯉꯁꯥꯏ ꯐꯥꯎꯕꯗꯤ ꯆꯪꯉꯁꯤ ꯃꯁꯛ ꯍꯣꯏ ꯇꯧꯔꯦ ꯇꯧꯁꯤꯀꯣ ꯆꯪꯁꯤ ꯂꯩ ꯍꯧꯖꯤꯔ ꯂꯩꯁꯤꯡ ꯉꯃꯨꯗꯨ ꯑꯣꯟꯊꯣꯛꯀꯦ ꯑꯣꯟꯊꯣꯛꯑꯣ ꯑꯣꯟꯊꯣꯛꯑꯔꯣꯏꯍꯦ ꯑꯆꯧꯕꯅ ꯊꯝꯒꯗꯕꯅꯤ ꯀꯨꯏꯅ ꯂꯣꯏꯔꯕꯣ ꯀꯨꯀꯤꯅ ꯊꯣꯊꯔꯛꯄꯕꯨ ꯕꯣꯝ ꯇꯥꯐꯝ ꯕꯣꯝ ꯍꯣꯏ ꯍꯥꯏꯔꯒꯦ ꯊꯝꯃꯒꯦꯅꯦ ꯊꯝꯃꯒꯦ ꯃꯌꯥꯝ ꯏꯪꯉꯛꯑꯃꯤꯅ ꯃꯄꯥꯟ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯊꯝꯃꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯅꯪꯅ ꯈꯨꯠꯇꯨ ꯀꯩꯅꯣ ꯄꯥꯏꯔꯤ ꯑꯩ ꯈꯪꯗꯦ ꯀꯔꯥꯏꯗ ꯕꯦꯛ ꯆꯠꯀꯗꯕꯁꯨ ꯊꯝꯃꯦ ꯃꯌꯥꯝ